ꯃꯔꯩꯔꯣ ꯃꯌꯨꯝ ꯄꯥꯟꯒꯤ ꯐꯔꯤꯔꯥ ꯈꯔ ꯁꯥꯛꯄ ꯋꯥꯉꯥꯡ ꯉꯁꯤꯒꯤ ꯆꯥꯅꯕ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯅꯕ ꯇꯧꯖꯔꯛꯑꯒꯦ ꯍꯜꯂꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯁꯤꯗ ꯄꯣꯔꯛꯀ ꯑꯗꯒꯤ ꯁꯤꯗ ꯄꯣꯔꯛꯀꯤ ꯔꯤꯞꯇꯨꯅꯦꯕꯀꯣ ꯄꯣꯛ ꯂꯩꯔꯦ ꯀꯦꯞꯁꯨꯜ ꯂꯩꯔꯦ ꯑꯗꯨꯒ ꯁꯟꯁꯦ ꯀꯔꯝꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯁꯟꯒ ꯑꯗꯨꯒ ꯁꯤꯗ ꯀꯣꯠꯅꯕ ꯂꯦꯇꯁ ꯂꯩꯔꯦ ꯑꯗꯨꯒ ꯀꯣꯝꯄ꯭ꯔꯦꯛ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯁꯟ ꯃꯅꯨꯡꯁꯥ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯈꯨꯠꯁꯨ ꯁꯦꯡꯅ ꯍꯥꯝꯃꯦ ꯑꯗꯨꯒ ꯉꯁꯤ ꯆꯥꯛ ꯌꯥꯎꯗꯦ ꯍꯥꯏꯔꯝꯗꯤ ꯈꯜꯂꯝꯅꯤꯕꯀꯣ ꯆꯥꯛꯁꯦ ꯋꯥꯇꯔ ꯕꯥꯎꯜꯗ ꯑꯣꯏꯅ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯑꯍꯥꯟꯕꯗ ꯄꯣꯛ ꯂꯕꯔꯁꯤꯡꯒꯤ ꯁꯟ ꯑꯃꯨꯛ ꯀꯜꯂꯦ ꯀꯩ ꯇꯧꯋꯦ ꯍꯥꯎ ꯆꯥꯕ ꯍꯧꯗꯉꯥꯏ ꯈꯗꯥꯡ ꯆꯣꯛꯊꯗꯣꯔꯦ ꯂꯦꯇꯁꯁꯦ ꯄꯤꯛꯑꯦ ꯍꯥꯞꯄꯅꯤ ꯇꯤꯜꯍꯧ ꯃꯆꯦꯠ ꯑꯃ ꯍꯥꯞꯄꯅꯤ ꯈꯜꯂꯕ ꯈꯪꯗꯦ ꯈꯨꯠꯁꯦ ꯆꯝꯄ꯭ꯔꯥ ꯌꯣꯝꯃꯅꯤ ꯃꯐꯣꯟ ꯈꯔ ꯂꯧꯕꯤꯔꯅꯤ
ꯃꯌꯥꯝ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩꯅ ꯄꯣꯔꯛ ꯆꯥꯖꯩꯁꯦ. ꯑꯩꯁꯦ ꯌꯥꯝ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯆꯥ ꯉꯝꯈꯤꯗꯦꯕꯀꯣ. ꯅꯨꯡꯉꯥꯏꯇꯗꯅ ꯑꯃꯨꯛ ꯆꯥꯏꯁꯦ. ꯀꯩ ꯉꯝꯅꯕꯗꯤ ꯆꯥꯖꯔꯛꯀꯦ ꯄꯣꯔꯛꯁꯦ, ꯑꯗꯣ ꯉꯝꯗ꯭ꯔꯒꯗꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ. ꯑꯗ ꯆꯥꯕ ꯍꯩꯇꯕ ꯃꯤꯅ ꯄꯣꯔꯛ ꯆꯥꯕꯅꯤꯅ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ. ꯑꯩ ꯑꯗꯨꯝ ꯆꯥꯕ ꯐꯅꯌꯥꯝ ꯆꯥꯕꯕꯨ ꯍꯩꯔꯝ. ꯁꯟꯁꯦ ꯌꯥꯝ ꯀꯜꯂꯦ. ꯁꯤ ꯂꯣꯏꯅꯃꯛꯁꯦ ꯆꯥꯕ ꯉꯝꯃꯗꯤ ꯑꯩ ꯑꯩꯈꯣꯏ ꯄꯥꯅ ꯏꯆꯥꯅꯨꯄꯤ ꯊꯨꯅ ꯃꯌꯨꯝ ꯄꯥꯟꯒꯤ ꯐꯔꯦꯗ ꯈꯜ ꯊꯥꯛꯄ ꯋꯥ. ꯑꯩꯅ ꯃꯣꯏ ꯐꯥꯏꯇꯔ ꯖꯦꯠ ꯌꯥꯝ ꯄꯥꯏ. ꯐꯥꯏꯇꯔ ꯖꯦꯠ ꯍꯥꯏꯕ꯭ꯔꯣ? ꯂꯤꯔꯕ ꯈꯪꯗꯦ. ꯍꯤꯡꯒꯣꯜꯗꯩ ꯍꯦꯛꯄ. ꯑꯩ ꯎꯃꯣꯔꯣꯛꯀ ꯆꯥꯖꯗ꯭ꯔꯦ. ꯄꯨꯛ ꯁꯥꯒꯠꯂꯗꯤ ꯌꯥꯝ ꯆꯥꯔꯝꯃꯣꯏ. ꯑꯩ 와. ꯆꯝꯄ꯭ꯔꯥꯒꯤ ꯔꯣꯁꯁꯤꯒ ꯍꯥꯎꯔꯦ. ꯇꯥꯕ꯭ꯔꯥ ꯃꯈꯣꯟ? ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯕꯩ. ꯑꯩꯅ ꯃꯔꯨ ꯄꯥꯏꯔꯛꯑꯕꯁꯦ ꯄꯣꯔꯛ ꯀꯦꯞꯁꯨꯜ ꯂꯦꯛꯊꯣꯔꯛꯄ ꯍꯧꯔꯛꯑꯕ. ꯃꯤꯅꯒ ꯄꯨꯊꯨ 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 ꯆꯤꯡꯈꯠꯂ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦ. ꯑꯩꯅ ꯆꯥꯖꯔꯀꯥꯟꯗꯤ ꯉꯝꯗꯦ ꯍꯥꯏꯕ. ꯁ꯭ꯋꯥꯏ ꯑꯗꯨꯝ ꯊꯝꯃꯒꯦ.
ꯍꯥ ꯌꯥꯝ ꯄꯥꯏꯔꯦꯗ ꯀꯝ ꯊꯥꯖꯤꯜꯂꯦ ꯀꯜꯂꯦ ꯃꯣꯔꯣꯛ ꯌꯥꯗ꯭ꯔꯦ ꯂꯥꯁ ꯀꯦꯞꯁꯨꯜ ꯑꯣꯏ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯌꯥꯝ ꯆꯥ ꯃꯥꯜꯂꯦ ꯑꯩꯁꯦ ꯃꯌꯥꯝ ꯀꯦꯞꯁꯨꯜ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯂꯦꯛꯊꯣꯔꯛꯑꯦ ꯆꯥꯛ ꯈꯤꯇꯪ ꯍꯥꯞꯄ ꯆꯥꯒꯦ ꯌꯥꯝ ꯊꯨꯅ ꯐꯝꯖꯜꯂꯦ ꯑꯗꯣ ꯌꯥꯎꯗ꯭ꯔꯦ ꯃꯤꯠꯁꯤꯗꯅꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯄꯥ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯃꯥꯏꯅꯁ 5ꯅꯦꯕꯀꯣ ꯁꯣꯛꯏꯁꯦ ꯑꯩ ꯀꯩꯝ ꯎꯗꯦ ꯁ꯭ꯋꯥꯏꯁꯤ ꯈꯛꯇꯪꯅꯤꯅ ꯎꯏꯁꯦ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏ ꯕ꯭ꯂꯔ ꯆꯠꯂꯦ ꯀꯔꯝꯕ ꯆꯥꯗꯣꯏꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ ꯍꯥꯎꯃꯟꯗꯅ ꯑꯍꯥꯎꯕ ꯉꯥꯛꯇ ꯒꯨꯝꯕ ꯇꯧꯕ ꯌꯥꯝ ꯍꯩꯕ ꯋꯥꯠꯂꯤ ꯑꯩ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯊꯪꯗ ꯍꯥꯏꯗꯤ ꯍꯩꯅꯕ ꯍꯣꯠꯅꯔꯤꯕꯀꯣ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯑꯩ ꯍꯩꯖꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯇꯁꯦꯡꯅ ꯑꯩ ꯁꯔꯦꯟꯗꯔ ꯇꯧꯔꯤꯅꯤꯀꯣ ꯑꯩ ꯇꯁꯦꯡꯅ ꯍꯩꯖꯗ꯭ꯔꯤ ꯌꯥꯝ ꯀꯟꯅ ꯇꯝꯃꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯔꯤ ꯆꯥꯗꯧꯕꯒꯤ ꯇꯥꯊꯣꯛꯈ꯭ꯔꯦ ꯃꯔꯨ ꯑꯣꯏꯅ ꯆꯤꯛꯆꯔꯒꯦ ꯑꯗꯨꯅ ꯃꯊꯥꯎꯒꯁꯦ ꯑꯩ ꯌꯥꯔꯦ ꯑꯣꯛꯁꯦ ꯚꯤꯗꯤꯑꯣ ꯌꯦꯡꯉꯗꯤ ꯌꯥꯝ ꯆꯥꯖꯅꯤꯡꯉꯦ ꯑꯩ ꯏꯁꯥꯅ ꯆꯥꯔꯀꯥꯟꯗ ꯆꯥꯕ ꯉꯝꯗ꯭ꯔꯤꯁꯦ
ꯃꯤ ꯂꯣꯏꯅꯃꯛ ꯇꯧꯗꯦꯕꯗꯣ ꯀꯃꯥꯏꯅꯅꯣ ꯈꯜꯂꯤꯅꯣ 하밍너는 진짜 발욕자 할 때는 하이디 하이바 맞아 하는데 자락다박이 그래 하이보 같다 깜짝 놀라 제 남자 짜들이 그 다음 좋다 빨래 현재 야리를 날 거리 50원 형님은 cây mà liệu em sẽ không đi đi họ ring mà đây đó cái tấm ra đi coi như thế nhỉ ai coi như thế cái nó mài cái gì sao ra thân kìa mà đẹp mà hậu trong đàn kìa ôi mà về lại thì sẵn tung kìa thì tôi nãy bịt cái gì cái tôi 짜보다 ꯉꯥꯎꯖꯩ ꯍꯥꯏꯕ ꯆꯦꯆꯦꯗꯨꯒꯤ ꯈꯨꯠꯆꯥꯗꯣ ꯆꯥꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗꯗꯤ ꯑꯣꯏꯔ ꯀꯔꯝ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯆꯥ ꯉꯝꯗꯣꯏꯅꯣ ꯃꯔꯨ ꯑꯃ ꯌꯥꯝ ꯃꯥꯡꯅ ꯆꯪꯒꯗꯧꯔꯦ ꯆꯥꯛ ꯂꯣꯏ ꯍꯪꯒꯠꯈ꯭ꯔꯦ ꯇꯦꯕꯜꯗ ꯊꯣꯛ ꯅꯣꯝꯃ ꯇꯤꯁꯨ ꯀꯩ ꯑꯍꯥꯎꯕ ꯄꯥꯔꯤ ꯑꯩꯗꯤ ꯃꯅꯨꯡꯁꯥꯁꯦꯀꯣ ꯍꯥꯎꯗꯤ ꯍꯥꯎꯔꯤꯗꯣ ꯀꯩꯅꯣ ꯈꯪꯗꯕꯁꯦ ꯁꯤ ꯆꯥꯕꯁꯦ ꯆꯥꯊꯣꯛ ꯂꯣꯏꯔꯒ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯔꯦ ꯆꯥꯕꯗꯤ ꯆꯥꯕ ꯑꯩ ꯁꯪꯁꯥꯔꯁꯤꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯤ ꯂꯤꯟ ꯀꯩꯀꯥ ꯑꯗꯨ ꯅꯠꯇꯕꯤꯗ ꯂꯣꯏ ꯆꯥꯔꯦ ꯑꯗꯣ ꯍꯨꯏꯗꯤ ꯁꯨꯡꯆꯥ ꯆꯥꯎꯔꯦꯕꯀꯣ ꯄꯨꯟꯁꯤꯒꯤꯗꯣ ꯈꯪꯗꯕꯤꯗꯗꯤ ꯄꯤꯖꯕ ꯌꯥꯎꯈ꯭ꯔꯦ ꯊꯥꯏꯅ ꯍꯧꯖꯤꯛꯄꯨꯗꯤ ꯐꯥꯔꯦꯗꯅ ꯍꯨꯏ ꯆꯥꯕ ꯃꯔꯨ ꯁꯨꯡꯕ ꯆꯨꯞꯄ ꯌꯥꯝ ꯍꯥꯎꯋꯦ ꯊꯣꯠꯂꯗꯤ ꯍꯥꯏ
ꯇꯟꯒꯤ ꯈꯨꯀꯟ ꯑꯃ ꯇꯧꯔꯦ ꯀꯔꯝꯕꯅꯣ ꯆꯥꯗꯣꯏꯁꯦ ꯁꯤꯅ ꯏꯐ ꯐꯔꯦ ꯄꯤꯁ ꯐꯖꯕ ꯑꯝꯇ ꯃꯣꯏꯒꯤ ꯑꯩꯅ ꯀꯩꯕ ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯀꯩ ꯀꯧꯒꯦ ꯈꯪꯗꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯆꯥꯃꯟꯈ꯭ꯔꯦ ꯑꯩ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯀꯦꯞꯁꯨꯜ 3-4 ꯆꯥꯕ ꯁꯨꯃꯥꯏꯅ ꯁꯨꯡꯉꯝ ꯉꯝꯗꯦ ꯉꯁꯤ ꯆꯥꯏꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯟꯁꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯌꯥꯝ ꯀꯜꯂꯦꯗꯣ ꯑꯩ ꯁꯤ ꯆꯥꯕꯗ ꯈꯗꯥꯡꯒꯁꯦ ꯂꯪꯀꯥ ꯌꯧꯗꯣꯔꯦ ꯑꯗꯨꯒ ꯁꯤꯁꯨ ꯍꯥꯎꯋꯦ ꯑꯗꯣ ꯃꯅꯨꯡꯁꯥꯁꯦ ꯁꯤꯡꯒ ꯆꯥꯔꯝꯒꯦꯗ ꯑꯩꯗꯤ ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯆꯀꯠ 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 ꯂꯥꯎꯁꯦ ꯍꯥ ꯑꯩ ꯀꯣꯀꯥ ꯀꯣꯂꯥꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯁꯤ ꯊꯛꯅꯤꯡꯉꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯦꯕꯀꯣ ꯁꯤ ꯃꯔꯨ ꯉꯥꯛꯇꯅꯦ ꯁꯤ ꯃꯇꯣꯡ ꯈꯔ ꯂꯦꯝꯃꯦ ꯑꯗꯨꯒ ꯁꯤꯁꯨ ꯆꯥꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯦ ꯁꯔꯦꯟꯗꯔ ꯇꯧꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯨꯒ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯗ ꯀꯣꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯣꯕ ꯀꯩꯀꯩ ꯆꯥꯖꯔꯛꯎꯒꯦ ꯆꯥꯕ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯩꯅ ꯆꯥꯕ ꯉꯝꯒꯗꯕ ꯄꯣꯠ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯕꯥꯏ ꯕꯥꯏ